फोंगे तोान पाउचे सोशल मीडिया फंग पाउ खरा अपडेट बुदुना लाक्चरी अहनबदा मरुओइबा पाउ नॉर्थ ईस्ट तगिनी सिंगनब नुपी अमा दिल्लीदा हातोकलबा मतुंगदा बोरा खाउदा हापतुना खुंदोकलमले कुकीजो एमएलए सिंगना सेपरेट एडमिनिस्ट्रेशन की मायोक्ता थबक तौरबदी सीबगी चराक पीगनी हाइना UKNA ना कुकी एमएलए तरादा वार्निंग तौखरे इम्फालदा मैतै सिंगा डायलॉग चथरुबा थादौ कम्युनिटी की मियोय अनि की इमुंग मनुंगदा कुकी सिंगना किहनबगी थबक चथग्रे नोंथोंबम बिरेन की चेनबा ऑडियो टेप केस की हियरिंग कोर्टा ngasi चथगदौरी पार्टी ओइजगे हाइबा बिरेन की मचानुपी की वाफम लौकिद्रब तुंगदा केस असिगी वारोइसिन नक्सिलकले कुकी सिंग पेलनब थौसिल लेपकदबने हाइना थादौ NP ना फोंदोरकले लमदम असिदा तंगदु लैताब फिबम अमा हंजिलक्त्रिब फावबा NPP ना लेंगाक सेंबदा यावरोय हाइना जोय कुमार ना फोंदोकरे NDA की ओइना पुथोकलेबा वाइस प्रेसिडेंट की कैंडिडेट असी आइडियोलॉजी खेनबना NCP ना सपोर्ट तौरोय रोहन फिल्म अमदी अरामबाई तेंगोल की अपडेट का लोइनना अंगांग किडनैप तौबगी थौदोकता लमदेंग पुंसिलकपा लाइबक थीबनी फोंदोरकली मेघालयदा आइन कायना चंगसिलकपा मितोपसिंग चेक तौनबा टेरिटोरियल आर्मी लिंखटकदोरी नागालैंड की गवर्नर वासकपकी थोरमदा मेजर ट्राइब मंगाना बॉयकॉट तौखरे हौजिक पाउ संदोना पिजरी दिल्ली की मफम अमदा नॉर्थ ईस्ट तगिनी हाइना सिंगनब नुपी अमा हातोकलबा मतुंगदा बोरा खाउदा हापतुना खुंदोकलमले हाइरि नुपी अदुगी खुदांगदा RR हाइना सुथाई हौजिक मकी ओइना नुपी अदु करई लमदगिनो ममिंगना करी कवी हाइबना सिंगबा अमता खंगबा ngamdri हाइरि कुकीजो के MLA सिंगना मैतै सिंगना लीड तौबा स्टेट एडमिनिस्ट्रेशन का चटमिनबा नत्रगा सेपरेट एडमिनिस्ट्रेशन की डिमांड की मायोक्ता थबक तौरबदी सीबगी चेराक पीगनी हाइना नन सु ग्रुप अमा ओइरिबा यूनाइटेड कुकी नेशनल आर्मी UKNA की डिपार्टमेंट ऑफ होम अफेयर्स ना थोकिबा चेरोल अमना खंगली गवर्नमेंट ऑफ कुकी ग्याम भेन मखादा ऑपरेट तौरिबा लालोलोब असिगी माइकैदगी फोंदोकेबदा कनागुमना स्टेट गवर्नमेंट का खुचमनरगा थबक तौबा नत्रगा कुकीजो कोस की मायोक्ता थबक तौरबदी सीबगी चेराक पीगनी कुकी सिविल सोसाइटी ऑर्गेनाइजेशन सिंग अमसुंग पॉलिटिकल पार्टी सिंगना सेपरेट एडमिनिस्ट्रेशन की डिमांड असिगी मायोक्ता पॉलिटिक्स तौदनबसु अकनबा सेक्शन वारोल थमलकली कुकी जो कोस की दमकता पॉलिटिकल गेम तौरिबसिंग हक्सिन लौगनी कनागुम्बा मियोय नत्रगा ग्रुप अमतना कुकी सिंगी मूवमेंट असी सोंथाहन्नबा अमदी मयाई चमहन्नबा होनरोइदबनी कुकी सिंगी मूवमेंट ता अपनबा पीबा मियामबु लाना लमजिंगबा नत्रगा कुकी जो मियामगी यूनिटी असी सोंथाहन्नबा होनबसिंगी मथक्ता अकनबा एक्शन लौखटकनी कुकी सिंग मरक्ता तोखाई तानबा अमदी अरानबा पाउ संदोकबसिंगी मथक्तसु अकनबा चेराक पीगनी मियामना खंगनरिबा कुकी जो ग्रुप अमतना स्टेट एडमिनिस्ट्रेशन नत्रगा सेंटर का पुनः चबिनदुना थबक तौबगी खुदम चांगदम अमता लैत्रबसु यूनाइटेड कुकी नेशनल आर्मी की माइकैदगी नौना फोंजरकलिबा जिटेक असी सिंगी एरिया सिंगदा लालोलोप असिना अथॉरिटी ओइनबा होनबगी थवोंगनी कुकी जोगी इंसर्जेंट अयाम्बा सेंटर का सु साइन तौनखिबना लैरिबा वैक्यूम असी मेंसिनबगी दमकता असिगुम्बा थोंग असी चाथरकपा ओइरंबा याय UKNA की मायोक्तगी असिगुम्बा वाफम फोंदोरकिबसी हंदकी असिना अहानबा नते इकुई कुइदना हंदकतसु लालोलोप असिना चुराचानपुर की मियोय मरी हाटखिबगी थौदोक अदु कुकीजो मियामना यामना कन्ना यानिंगदबा फोंदोकपा लैखरबनी हाइरि पनबा याबदी थादौ NP की माइकैदगी UKNA ना अथॉरिटी अमा ओइना डिटेक्ट तौबगी थौंग असी ममांगदसु यामना कन्ना यानिंगदबा फोंदोकपा लैखरबनी मरक असिदा MLA LM खोक्तेना थादोकिबा महाकी प्रेस स्टेटमेंट अमना हाइबददी कुकी जोगी ताम असिगी मखोगी कम्युनिटी असी नोमेनक्लेचर अमा ओइना सिजिनबा वाही अमनी हाइदुना मीडिया सोशल मीडिया सिंगदा मखोगी कम्युनिटी असी कुकी जोमी मार हाइना सिजिनबसु अपील तौरली हारिबा टर्मिनोलॉजी असी कम्युनिटी असिगी MLA तराना थोकिबा प्रेस स्टेटमेंट दा लोइना सिजिनकी मरम अदुना हारिबा तामसिदगी जोमी सिंग लौथोकिबा हाइबसी याबा ngamloi हाइरि तिपाइमुक केंद्र की MLA मुरसानु सनाते ना थादोकपा प्रेस स्टेटमेंट अमदना कुकी जोमी मार हारिबा नोमेनक्लेचर असिदा महाकी माइकैदगी मपुंग फाना सौगतली अखोइगी मियामगी अपाम्बा अमसुंग मंगलाल अदु फंगनबगीदमक्ता मपुंग फाना सौगतली हाइदुना मार नोमेनक्लेचर असिबु प्लेटफॉर्म ऑर्गेनाइजेशन नत्रगा स्टेटमेंट सिंगदगी लौथोकपगी वाफम असी यानिंगदबा फोंदोकली हाइदुना फेरजोल डिस्ट्रिक्ट की कम्युनिटी सिंगी इंटरेस्ट मंगलान अमसुंग अपाम्बा सिंग अदुदा महाकी माइकैदगी मखाताना मपुंग फाना सौगतकनी हाइरकली
State asida hauzik thokliba kangluki irang asigi santi oiba lambi ama laknabagidamagta haukiba August 6 Imphal da thadau amasung Maitai community anigi marakta sathakiba Road to Peace ki mifam aduda saruk yakiba Silongdagi thadau community gi miyoi ani Kuki Worship Service Kuki Inpi Meghalaya amadi KSO gi Maikaidagi kihan khanganbagi tabak kaya chathare hari pawasina makatana phongdokpada Imphal da sathakiba Road to Peace ki meeting adugi matung tarakpada haukiba August 10 da Kuki body sing asigi Maikaidagi joint public notification thokduna meeting aduda saruk yaruba thadau family gi imung manungsing aduda kihan khanganba yauna social boycott tawre haina joint public notification thokpa yauna public announcement tawki thodok asi Imphal da pangthokiba mifam aduda saruk yaruba thadau community gi jamkholun haukip amasung nemkholan haukip koba mioi ani Kuki body sing asigi Maikaidagi makoibu somon tawduna kaukiba aduda chatkhidabaga mari lainanani thadau NP Manipur gi Maikaidagi thaudo adu akanma mongda condemn tawi Kuki body sing adugi Maikaidagi thadau community gi mioi ani adu kaubagi authority oide laite Imphal da pangthokiba meeting aduda saruk yakhiba thadau community gi mioi ani adu hauzik thokleba kanglukki irang asina maram oiraga lanjen aduna Silongda changjafam lauraga laikibani makoi ani gi mathakta Kuki body sing na chathakiba thawong adu Imphal da pangthokiba meeting aduda saruk yakhiba mari lainanani haina pendaba wafam kaya phongdokli panba yabadi state asida hauzik thokliba kanglukki irang asi shanti laknabagi damakta thadau NP Manipur amasung Imphal da base toba Maitai gi CSO kayaga khuchamnaraga Road to Peace ki meeting ado pangthoki thadau delegation singi Maikaidagi Kuki community gi represent tawkibasu laikide thadau asi Kuki kangbu amasu nate haina phongdorakli Manipur da hauzik thokliba kanglukki hana sunaba asiga mari lainana hanagi chief minister oiramba Nongthombam Biren gini haiba audio tape amagi matangda Supreme Court chathagiba case ki makhataba hearing ngasi chatharagani haukiba August 14 da ex chief minister N Biren gi machanupina case asida mahakchu party ama oijage haiba wafam Supreme Court na laukidraba tungda case asigi warusin naksilakle warusin asi kari oirakadage haiba political nainaba singda ikhau langnare kanglup anigi marakta thokliba irang asi hena pakthok chakthok hanma yaba mongda N Birena wafam kaya phongdokpagi warol yawi haiba audio tape amagi matangda Kuki Organization for Human Rights na pukhalakpa case ama Supreme Court ta while chathaduna lakibani audio tape ki khonjel adu Birengini haiba chapchana khangdoknabagi matangda mapung phaba report ama Central Forensic Science Laboratory da pikhalaknaba khanghan kraba tungda August 18 da chathakiba hearing da Supreme Court ki Justice Sanjay Kumar amasung Justice Satish Chandra Sharma gi bench na haiki madudi CFSL na hanagi Chief Minister N Biren Singha gi leak oikiba audio tape adugi achumba khangdoknaba honabada court ta pikiba direction gi ona tainaba mongda thabak tawduna leire audio tape adugi achum aran khangdou haiba nate viral oikiba audio tape aduda yauriba khonjel adu hanagi Chief Minister N Birenga chanabra haibadu khangdoknaba CFSL da court na yathang pikibani adubu audio tape adugi achum aran khangdoknaba honaba romda oina thabak paikhatuna leire haina CFSL bu court na yaningdaba phongdokibani hanagi Chief Minister N Birengi machanupina case asida yaujage haiba tharakhiba application amasu court na dismiss tawba laikre case asida imung manung yausinbagi mathok tade haina Justice Sanjay Kumar amadi Justice Satish Chandra Sharma gi bench na phongdokibani haukiba me mangada matamadugi Chief Justice Sanjeev Khanna na social media da leak oirakiba audio tape adugi forensic report yenglaba matungda anoba report ama pikhalaknaba Manipur lengakta khanghanki court na report adu seal tawraga pikhalaknaba CFSL da khanghankibani mamang chahigi November 9 da hanagi Chief Justice DY Chandrachud na lusingba bench amana social media da leak oirakiba audio tape aduga mari lainaba pumnamak pikhalaknaba kohar da khanghanki social media da leak oirakiba audio tape aduda hanagi Minister N Birena kanglobani gi marakta thokliba Lan manungda Maitai gi lupsingbu State Armory degi khulai lakhanduna Kuki job phuruki mathakta matik chaba thabak lakwatlanabagi thabak insinki haina kohargi Maikai degi maral sirakpa laiki Kuki singna namna khundaba mafam singda attack chatha hanabagi matangda insinbagi wafamsu audio tape aduda yawi haina koharna maral sikibani
India government amasung Manipur government na kuki sing pehlan naba thorang lokotpa khudakta lepkadabani haina thado NP Manipur na phongdoragli lup asina thadokpa chirol amana hairakli madudi tongan ba kuki gi lup singna thado phuruki mioi sing namthanaba honaduna lakli khwaidagi ikon konba oina Shillongda leiba thado gi mioi sing social boycott tawnaba kuki student organization kuki worship service amasung kuki NP Meghalaya na public notification ama thoki Manipur da thokliba kangluki hana sunaba lepnabagi damakta masigi matangda wari sanaba yaurubagi damak thado phuruki matakta kuki gi lup singna asigumba thong chatharakpani Manipur da ing tapa phibam hanjilhanabagi pandamda lokolakpa thorangbo kuki singna yaningdaba mong uthorokpani hairi State asigi haujik oiriba law and order gi phibam Normancy lakpagi road map ama leitringai NPP na anoba lengak ama sembada yauroi NPP gi MLA kharana state asida lengak sembaga mari leinana wafam kaya media da thamkiba wafam makhoi gi oiba wafam ni haina National People's Party NPP gi Manipur gi President Yumnam Joy Kumar na phongdokre wafam asi iroi sembada leiba mayol sanglenda paumisinga unabada Yumnam Joy Kumar na haikibani NPP Manipur gi oiba sahi gi oiba general body meeting ama pangthokduna party asina lakadoriba mikhal asigi matangda khanabaga loinana state asigi haujik oiriba phibam asigi matangda khanaki pangthokiba paugi mifam aduda lebak asigi Congress party amadi BJP na lusingba center da leiriba lengaki marakta voter list review towagi matangda chawno ungkhanaba ama lakliba asigi matangda su khanaki hairi Mathang tha haibadi September 8 da pangthok kadoriba India gi Vice President khanbagi mikhal asida NDA gi oina puthokliba Maharashtra gi Governor CP Radhakrishnan asi Sharad Pawar na lusingba NCP amasung Uddhav Thackeray na lusingba Shiva Sena na support tongnaba Maharashtra gi Chief Minister Devendra Fadnavis na haikhiba wafam political party ani asigi maikaidagi yaningdaba phongdokre NCP gi President su oiriba Sharad Pawar na oiriba BJP na lead toba NDA na puthokliba candidate asi mahaki party ga ideology khenaba amasung party asigi opposition singi apunba front ama oiriba India bloc ki partner ama oibana support toba ngamloi opposition India bloc ki maikaidagi su vice president ki mikhal asiga mari leinana Supreme Court ki foreman judge Sundarsan Reddy nomination file tawkhrabani center da sasan pariba NDA ga yengnabada India bloc na MP masing hantarabasu maduda aikoina karimata pungning waba tawde maramaduna Vice President ki mikhal asigi damakta Sundarsan Reddy bu nomination file tawkhibani opposition ki member khudingmak Reddy da support tawri NDA na Vice President mikhal asigi damakta puthokliba CP Radhakrishnan Jharkhand gi governor oiringai matam adugi state adugi chief minister oikiba Hemanta Soren gi mathakta case file tawrakhiba ama lei adubu chief minister asina Raj Bhavan da governor asi unaba chatpa matamda governor asina mahaki power lanna sijinaraga chief minister bu namduna phajinki asigumba candidate amada aikoina support tawpham thokde maram aduna Maharashtra gi chief minister na hairakhiba wafam asi yaba ngamloi kari karamba ground da Maharashtra gi chief minister oiriba BJP gi lusingba Devendra Fadnavis na mahaki party gi ideology khenariba NCP da vice president gi mikhal asida support tongnaba hairakliba kari maram interest da hairakliba haibasi khangde haina phongdorakli Manipur gi cyclist Rohan Film na mahaki Facebook account da asumna post tawrakli Jesus Kurumjarubai Mina Tin Sitlasu Ikaijade Ima Lebakisu Honagani Ifurup Maitei Gisu Honani Aigi Ima Manipur Miraijade Aigi Ipa Ipu Wangna Thangachei Aigi Isor Aina Miraijade Haina Sumna Post Orali Makatarakpada Arambai Tengolgi Update Luching Porel Korongan Bakumana Asumna Hairakli Ngarang Androdagi Nupi Macha Ani Hanjilaktrena Thinabadu Haujik 80 Unit 63 Thangana Ithingdagi fangle angang singchi saidi fajana leire haina koronga makhumanna phongdorakli Makatarakpa Arambai Tengol gi Luching Porel koronga makhuman gi update na tha amada numit kuntrani lei numit kunmapanni amadi nangi selta na ba lairik tamba ngawba langba tawbiro adubu nongma khaktang di aikhoi ireipak ipurup kini haiduna matam kaithoksi tha amada nongma panba haibasi sahi amada numit 12 ni khaktani masi fawba aikhoi ireipak ipurup kini haiduna kaithokpa ngamdrabadi ireipak ipurup mangagani ningsing khaujengda ireipak ipurup nungsibadui oiroi haina asumna phongdorakli
School tamlibi mahiroi nupi macha ama kidnap tawkre haina social media da phongdorakhiba thodok adu yamna nungaitaba thodok amani adum oinamak angang adu lamdeng singi jaga amadagi rescue tawre haina phongdokhibadu yamna laibak thiba thodok amani lamdengi area da adugumba thodok amata thokhiba leite haina lamdeng da pangthokhiba paugi mifam amada lamdeng makha lekai women's development association amasung local club ki mihut singa pullaga thangjam jamuna na phongdokhre man makata na haibada asigumba verified tawdaba aranba paw social media amasung media singda sandokpa asina maram oiraga mafam adugi mingjat thianbada natana miyambusu lana uhonnabagi maram ama ohele maram aduna matungdadi community amagi ijat soktanaba amasung aranba paw maram oiraga miyamda akiba phawhandanaba social media users singna asengba paw adu chapchana khanglaba khaktada upload tawbiu haina phongdorakhi Lebaga sigi state sing maru oina notice ta illegal immigrants singi achoba issue ama mayok nariba asiga mari lainana Mizoram gi mathangda Meghalaya da su territorial army linkatna ba thorang paikhat pa hokre adubu Meghalaya gi oina territorial army asi union ministry gi makhada linkat kadori bara natraga defense ministry gi makhada linkat kadori bara haibagi matangda achoba yenaba amadi leiri Meghalaya police ki DGP Ida Siha Nongrangna phongdokhibada state aduda territorial army linkat kadori basi ain kaina changlak mitop sing sek taunabagi damaktani Mizoram gi oinasu handakta state asida territorial army lingnabagi union ministry gi paikaidagi approve phangkre adubu mahaki knowledge tadi territorial army asi ministry of defense gi makhada linggadabani Home Ministry gi makhada natte adubu matau karamna Mizoram na territorial army lingbagi matangda Home Ministry na matau karamna approve piramlibano haibasi angakpa amani Meghalaya gi DGP asina makhada na phongdokpada Assam amasung Mizoram gi oinadi makoi masagi oiba unit sing lingba hokre Meghalaya gi oinasu ngallingai dagi hona Khasi students union gi makidigi state aduda ain kaina changlakliba mitop sing asi laksinbada mateng oinabagi damakda territorial army lingnabagi demand taknaduna lakhibani Manipur Governor Thaupuriba Ajay Kumar Bhalla ngasi August ki tang kunmanga asida ahenba charge oina Nagaland gi governor oina wasak lawgodoriba asida Nagaland da leiba major Naga tribe oiriba Angami Public Organization Ion Senden Lotha Hoho Rengma Hoho amasung Somi Hoho gi maigedegi boycott tawragani haina lawthokre Nagaland sarkar na handakta state adugi oina reservation ga mari lenaba propose tawkiba reservation review commission gi composition adubu yaningdaba phongdoktuna governor gi wasakpagi thorom asi boycott tawnaba pirep lokhibani major tribe manga asigi maikaidagi phongdokhibada governor gi wasakpagi thorom aduda saruk yanabagi damakta makoi loinamak invitation phangki adubu August 10 dagi hona makoina chatharakliba protest aduga mari leinana saruk yadabagi pirep adu ngasi lokhibani hairi tribal body sing asigi maikaidagi government ki maikaida nauna propose tawriba reservation review commission dagi based organization sing yauriba sing asi lokthokadabani masigi matangda Naga gi chief secretary gi maikaidagi chu phongdokhiba wafam adu yawba ngamloi haina phongdorakli Makha tarakpa aroiba pauda Imphal Urban Cooperative Bank ki bhaiba bosi chanaba yaroi day to day transaction nataba thabak sing thingle amromda MS PDCL gi MD oiramba N Sarat Changjarakadabani haina KCB PWG gi Central Media Coordinator gi Secretary Lenin Maitaina thadokpa chirol amana hairakli chirol sina makhata na haribana haukiba July 13 dagi hauna Imphal Urban Cooperative Bank ki phamnaiba singna lupki athingba leina ahangba phamsing lounaba pangthokkiba bhaiba bosi adu chanaba yaroi haukiba matam kaya dagi hauna lup asina bank asina marai chaitharaktuna mutkhigadabadagi kalhounaba wafam kaya khanduna amasung yaifagadaba mong amada honaduna lakibani laibak thibadi masagi imung manung amadi mari mata amadi maranai nungaina ba honaduna lakli barjui opportunities na hariba bank asibu Laikha tahanaba khonaba leptri iramdam asigi laihauda yamna maru oiba bank anigi manungda ama oiriba bank asida RBI gi guidelines singi wangmada hariba phamnaiba ama anina tawningba tawduna lakpa asina maram oiraga bank asi laikha tahalakpada chawna mateng pangduna lakli hairi amaromdana MSPDCL gi MD oiramba N Saratna offer form sign direct
regular posting haibadi driver lineman amadi computer operator sing logani haina lakh amadagi taret phawba loduna chauna chendak thumja tawrambagi wakat lupta lakle maramaduna en charat numit nini gi manungda lupta changjarakadabani khangalagli